ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯗ ꯑꯉꯥꯡ ꯍꯤꯡꯍꯧꯔꯒ ꯃꯃꯥ ꯂꯩꯈꯤꯗꯕ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯧꯁꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ JACꯅ ꯁꯤꯟꯗꯨꯅ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ngasi pangthokhiba miyamgi wakat mifam aduga mari leinana JAC against killing of Khangembam Ningol Maibam Ongbi Samita of Tekchamgi chairman Khundongbam Meratombi Leiman haikibada thokliba thodok ase nupi oibi singda yamna thamoi sokpa thodokni nupi oibi khudingmak mayumbu palabadi mama haibadu oigadoribanina masina nupi singda nungaitaba fawhalle hairaduna matungda amuk hanna asigumba laibak thiba thodok ase thoktaba oirasanu haiki Sungsi sidaba yaraba matam chana kalhoba yaba anhab amabu angang unaraba matung doctor amadi nurse singna pung 8 lom hanna yengbidaba complaint tawrabasu thausabidabana nupi macha kanba ngamhodabani hairaduna athubada mishi asida generiba doctor amadi nursing suspend tobiyu haiki mahakna makha tana hai nupi kudingmakna Thobal district hospital da angang unabada aki tujungba faunare Angang unaba matamda nupi gi punsi asi adumak loikiba taragadi karamba nupi na angang afaba puthoklaga khunai asi chakhnaba hotnagadoribano hairaduna Thobal district hospital da leiriba doctor amadi nursing asigi mathakta para amadi tambiba matam yorabani haiki ngasi gi wakat mifam aduda samita gi misi yaningde matik chadaba doctor amadi staff sing suspend tobiyu postmortem report athubada phanghalu amadi we want justice haina thaba placard singshu shijinaki Misi asigi matangda JAC na taliba demand singdi misi asigi inquiry remit nini gi manungda tawbiyu mihat asida generiba doctor nurse staff sing action lokhatpa oina service tagi terminate tawbiyu victim gi imung manungda matik chaba compensation piba leihoriba pikliba angang anigi responsible Manipur government na lawba demand sing asi thabakta onthoktriba fawba asi bakchang longdaba amadi JAC na taliba demand sing thabakta onthoktrabadi lamdam asigi CSO singa khutsamnaraga akanba Khongjang sing Changsinba haiba sing asini thoiba thodok thokhiba thodok sing ase koi nupi oibi singda thamoi yamna sokpa amadi aikoi nupi khudingmak se koidi mama haiba du loina bak oigadori banina tungda lakadoriba aikoi angang sing nupi masa sing hogalaiba isa isu future gi khalakanda nupi khudingmak se mayum pan taragadi aikoi angang unaba haiba sidi compulsory neba maram asina hairiba ngasi garang sida thoiba thodok aikoi gi laibak thiraba isa jida thoiba thodok ase aikoi matungda amuk hana asigumba thodok se thoktabasu oisno haidana aikoi ngasi sit and protest se phamjabani loina na hairiba samita misi ase aikoi ta sengna aikoi yamna thamoi sokna nupi khudimaki thamoi da aduki mati akoi nuai taba fauduna maram di kari gino haibada hairiba misi ase sungsi sidaba yaba condition da lairaba adugumlaba aikoi gi angang unaraba matungda operation tawraga angang unaraba matungda aikoi leitabane pung khara kanara adubu doctor singjina yam careless oiba amadi nurse amadi staff singjina makoina phajana yengbidabadagi hai siroidaba adugumlaba nupi macha ase ngasi di khudong thiba adudagi aikoi kanba ngamhogre masigi damakta aikoi aduki matik thamoi song akoi nuai taba fawi maram asina aikoi ngarang dagi aikoi JAC semjaduna ai samak JAC gi chairman ni maram asina aikoi na ngarang se aikoi akoi demand khara hai tare ko aikoi DC da bisali hairiba demand sing ase ai media gi thongdang haipetang pathok charake aikoi na demand taruk khak aikoi DC Thoban de bisalami adubu ai demand sing khaktang pathok charake ahamba demand da misi asigi inquiry numit nini gi manungda tawbiyu ani subada mihat asida senaba doctor nurse staff sing action lokhatpa oina makoibu service tagi terminate tawbiyu ahum subada victim gi family da matik chaba compensation piba Mari subada leihoriba apikpa angang ani asigi daita Manipur government na lawba manga subada dimal asi thabak to onthoktriba phawba asiba masalong daba taruk subada JAC na taliba demand sing thabak ta onthoktrabadi lamdam asigi seso singa khosamnaraga aikoi akanba Khongjang Changsin minaba haiba wafam asini aikoi na ngarang akoi gi madam di sida aikoi masana receive ta hore loina na local gi MLA ani khangabok esigi sar Surja Kumar amadi honorable MLA aikoi gi wangisten tha esigi P board jenda so koi pisanjarame loina na aikoi makhata na koi chief medical directorate ta su akoi pisanana ba amadi CMO Thoban aduga chief secretary da su dimansing ase akoi pisanana ba koi sem saba loijare loina na aikoi na Hauzik makhata na koina haining se senari ba doctor nurse staff sing se
ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯏꯟꯀ꯭ꯋꯥꯔꯤ ꯑꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ JACꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯗꯨꯒ ꯗꯥꯎꯠꯁꯦ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯖꯕ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯏꯀꯣꯅꯣꯃꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯂꯣꯏ ꯐꯦꯜ ꯑꯣꯏꯔꯦ ꯁꯨꯅ ꯍꯤꯡꯕꯒꯤ ꯑꯆꯨꯛ ꯋꯥꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯅꯨꯄꯤꯅ ꯀꯔꯝꯕ ꯑꯉꯥꯡ ꯑꯐꯕ ꯑꯉꯥꯡ ꯄꯨꯊꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯗꯣꯏꯅꯣꯕ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯗꯒꯤ ꯅꯔꯁ ꯏꯁꯇꯥꯐ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯗꯒꯤ ꯑꯗꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯗꯒꯤ ꯑꯗꯒꯤ ꯑꯦꯅꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇ ꯇ꯭ꯔꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯁꯤꯡꯁꯦ ꯅꯨꯄꯤꯅꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔꯒꯤ ꯃꯊꯧꯅꯤ ꯌꯥꯝꯅ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯟꯁꯤꯌꯔꯂꯤ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣই ꯐꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯆꯠꯄꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ